Army Running Practice Center Hairoki Kogi 4 base ki nauna lakpa isinaw sing amadi hana leiramba isinaw sing sigi awan wai hain jarake moida aduga nauna lakpa sing sina aming amadi laifung kunana en jarake koi mi aski mati yame Army Running Practice Center Hairoki si center si leiba sanwai sing si yamwan wana lei maramni leifum chom sin ta yam satre mayam na mi eng khara sangsin biu mayam tungdaroi bangang sing sem nabi tamak le jarbe center ni Army Running Practice Center Hairo nangi nami amadi leifung ko kunana khara kan na haibiu Lesram David Singh Lesram na khang bok tagi Lesram banner mai tai sajang le Ming Gelio Chiro Leifam na Lokta project Sakhom Mix ma rum ka di Oi nam Raju leifam na kame chu kame Ra Sarama ya popom la kai dagi Sintham ro san lam ding khong tagi Nan popom moin kumar mai tai nambol de I mean because sawal ban ta sakhom le te ai da sawal ban chang de lang mu rem from naru rem la kai aro lam sitan jit lam sang dagi nuksi khom ba ai kong nu thom le kai de Pan so ma bu jam samor wan kai de Swami chai nam khno de manga kai nau dagi Captain Kisnupur de Kisnupur ni because ni khom ne hai bo khom de ai ni ra Lesram bengi mama kai bengi awang le kai ai Ming David Major de ai maleng amba Major de ai Ming Rambi kon thau jang le ko yam ben de ai Ming guest Major de ai Ming amin Manchuri de ai Ming na te Chandra ngarang bam dagi ai Ming na jiran yar pon ngrang dagi ai Ming maleng amba ai pon ngun de ai Ming het khoi dagi ai Ming Somendro kong sang man le kai ai Ming thau jam sanatom ba ai rok tagi terok tagi sina hana yor mangak tne moida awan wa dum hanga ge nang si leib silam yan yang yang tabra lamjem mudi yange aigi ming kara kanai biu aigi ming na hamada Lesram Suraj Singh ai jiri bam leine ado lamjem mudi yam kanare tha tare chujale sila ikon center da lai base ado laibham jabam je kitang mayam gi keno jeng chen biraga minen khata changchana ni kai gino habdi center je pik panina laibham jabam gi nong juba matam da tangai phadabam kaya mayok na re dagi ising thum mokot pakha tawsilak padagi tumam jabam do kitang mayamna support tawraga mayamna miten khara changchan biraga center sibu kitang chawthok pada mateng pangbiuna mayamna khangan janing Oza i Ming Ranjan ngambam Oza phoi lei je mafam ni dum chel le oza aduna leifam chahum ji khan ate yam chate ba ko iso se mangam tabina hoi sa ana mayam se miyang chang biraga angam ngam kiteng dam mateng bang biraga ko chau nu sem de yai ko tung daroi bana ha singi nem na tra ha kam nu thai no sumun lan bra chumi sa miyang kha sang ni gai Samu de Santos mayam na haji ne ju hainin mati ai ning mun am lai ko ini gai thongjau dagi boys wain taw nang kari ai ning ya ai hainin mai tumam jam de khoi nati nong ta ba ka thum ba ko sing pai silak ko khoi mangon da tummi pai lai tan mayam sing thang mateng ma di tum roi ko aigi ming thiam le ni sing awang sing mai degi laibham jabam ni ga natai cha dio tai cha tri si ko mayam sina kitang mateng to laga ko siam madi no ni ko hoi ja ai Ming ki Chandra gongu dagi koi laifam jabam se sar kitang mafam de kitang cha dare hadi che yam chel le tare ada horai ba na singi sanab se da mayam sina support kitang to be di koi mai pa ko khang jani yam ni hen na khar ga mateng angam ko ai na so mayam to ngam tremena natra ausa mayam ni kitang mateng bang biraga de leifam chafam to yo ko sing ki to yo or sing batalam to mayam ni mateng to biraga di ko hoi sir noi ni ko nongai ni sir Rohit Wangmam Kumbi ai sida le padagi kana si yam pangle lamjen je ani bana improve bra improve bhajan oi 16 se 1.6 se hana minute taruk taret me ada chelam bada hoji minute manga makhai ada kakpangam jare dana inkhalak iba naharon singjigi kallaga me ana mijeng changbi duna mateng pangbi na bai ningsing jari center si sem sa ba ko leifam jom jom wai ba wai inklai bana sing di yam kana bro si center se kanai ko ai Surjit khangabo koin to leifam se leifam ji oja chadre na tai phadana haji khara mai ta ta na re mi so sum yam khalak pane na haji leifam je khara na tai jar ga di agoi mating khara so ni jani mayam da ko mayam da mating khara so ni jani haji leifam ji phadana leiraga ja koi na wari ji waroi bro leiba improve ti phadana leiye sida leiba da anh em cái này là anh cái này là mình sẽ mấy lại cái nào không bên này chỉ bài tôi không bao nhiêu apa mình thùng là mình nó có anh em chú lạc bên này phong đây tôi không lạc vậy
ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯍꯥꯏꯅꯤꯡꯕꯗꯤ ꯃꯌꯥꯝꯅꯁꯨ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯔꯣ ꯂꯩꯐꯝ ꯆꯥꯐꯝ ꯂꯩꯐꯝ ꯁꯦꯝꯅꯕꯒꯤꯗꯃꯛꯇꯀꯣ ꯆꯥꯐꯝ ꯁꯦꯝꯕꯒꯤꯗꯃꯛꯇ ꯍꯥꯏꯗꯤ ꯂꯩꯐꯝ ꯆꯥꯐꯝ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯂꯝꯖꯦꯟ ꯆꯦꯟꯕ ꯈꯣꯠꯄ ꯑꯃꯗ ꯌꯥꯝꯅ ꯏꯐꯦꯛ ꯂꯩꯌꯦꯕ ꯇꯨꯝꯕ ꯆꯥꯕ ꯈꯪꯗ꯭ꯔꯗꯤ ꯂꯝꯖꯦꯟꯁꯤ ꯌꯥꯝ ꯋꯥꯏꯑꯦꯕ ꯑꯁꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯃꯤꯠꯌꯦꯡ ꯈꯔ ꯃꯌꯥꯝꯅ ꯃꯤꯠꯌꯦꯡ ꯆꯪꯁꯤꯟꯕꯤꯌꯣ ꯈꯔ ꯆꯪꯕꯤꯌꯨ ꯍꯥꯏꯁꯤꯅꯤ ꯑꯩꯒꯤ ꯃꯤꯡ ꯔꯟꯕꯤ ꯅꯝꯕꯣꯜ ꯂꯩꯈꯣꯝꯗꯒꯤ ꯑꯣꯖꯥꯒꯤ ꯁꯦꯟꯇꯔꯗ ꯂꯥꯛꯄꯗꯒꯤ ꯌꯨꯝꯗ ꯆꯦꯟꯕ ꯈꯣꯠꯄ ꯇꯧꯕꯗ ꯁꯤꯗ ꯂꯥꯛꯄꯗ ꯏꯝꯄ꯭ꯔꯨꯞ ꯐꯖꯅ ꯑꯣꯏꯔꯦ ꯂꯩꯐꯝ ꯆꯥꯐꯝꯁꯦ ꯅꯨꯡꯖꯨ ꯅꯨꯡꯁꯥ ꯂꯥꯛꯄꯁꯦ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯌꯥꯝ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯕ꯭ꯔꯣ ꯃꯌꯥꯝꯅ ꯈꯤꯇꯪ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯑꯣꯖꯥꯒꯤ ꯈꯤꯇꯪ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯆꯪꯗꯅ ꯑꯗꯣ ꯑꯐꯕ ꯊꯕꯛ ꯇꯧꯕꯁꯤ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠꯇꯤ ꯈꯤꯇꯪ ꯋꯥꯠꯂꯤꯁꯤ ꯀꯩꯒꯤꯅꯣ ꯁꯞꯄꯣꯔꯠ ꯇꯧꯅꯤꯡꯗꯕ꯭ꯔꯥ ꯈꯪꯗꯦꯀꯣ ꯁꯞꯄꯣꯔꯠ ꯇꯧꯋꯦ ꯃꯌꯥꯝꯅ ꯈꯤꯇꯪ ꯊꯨꯅ ꯁꯞꯄꯣꯔꯠ ꯈꯤꯇꯪ ꯇꯧꯋꯤ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯂꯥꯛꯄꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥꯒꯤ ꯃꯤꯡ ꯁꯁꯤꯗꯥꯅꯟꯗ ꯊꯤꯡꯉꯨꯖꯝ ꯏꯅꯥꯎꯖꯝꯗꯒꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯂꯩꯐꯝꯁꯤ ꯈꯤꯇꯪ ꯋꯥꯏꯀꯣ ꯑꯣꯖꯥ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯂꯩꯐꯝꯁꯦ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯇꯦ ꯅꯣꯡ ꯆꯨꯔꯛꯄꯅꯤꯅ ꯁꯨꯃꯥꯡ ꯑꯗꯨꯝ ꯊꯨꯝꯕ ꯑꯗꯨ ꯃꯤ ꯂꯥꯛꯀꯅꯁꯨ ꯌꯥꯗꯦ ꯁꯨꯝ ꯂꯥꯛꯄꯁꯨ ꯂꯦꯞꯇꯦ ꯀꯔꯤꯒꯤꯅꯣ ꯁꯦꯟꯇꯔꯁꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯀꯣ ꯑꯃꯗꯤ ꯁꯦꯟꯇꯔꯁꯤꯅ ꯐꯒꯠꯂꯛꯄꯀꯣ ꯆꯠꯂꯨ ꯈꯨꯗꯤꯡꯃꯛ ꯃꯥꯏ ꯄꯥꯛꯇꯕ ꯂꯩꯇꯦꯀꯣ ꯑꯥꯔꯃꯤ ꯔꯟꯅꯤꯡ ꯄ꯭ꯔꯥꯛꯇꯤꯁ ꯁꯦꯟꯇꯔ ꯍꯥꯏꯔꯛꯈꯤꯗꯦ ꯅꯪ ꯅꯁꯥꯃꯛꯁꯨ ꯈꯪꯂꯝꯕꯅꯤ ꯍꯟꯗꯛ ꯑꯣꯔꯤꯁꯥ ꯆꯠꯂꯨꯔꯦꯀꯣ ꯈꯪꯉꯦ ꯅꯣꯡ ꯆꯨꯔꯛꯑꯒꯅ ꯇꯨꯝꯃꯝꯕꯗꯒꯤ ꯍꯨꯒꯠꯅꯕꯤ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯃꯌꯥꯝꯁꯤꯅ ꯃꯇꯦꯡ ꯈꯤꯇꯪ ꯈꯪꯉꯝꯃꯨꯀꯣ ꯄꯥꯡꯕꯤꯔꯒꯗꯤ ꯑꯣꯖꯥꯅ ꯄꯨꯂꯞ ꯄꯨꯊꯣꯛꯄꯗꯤ ꯉꯝꯖꯗꯕꯅꯤꯅ ꯃꯌꯥꯝꯅ ꯈꯤꯇꯪ ꯃꯇꯦꯡ ꯇꯧꯕꯤꯔꯒ ꯂꯩꯔꯤꯕ ꯈꯣꯠꯂꯤꯕꯁꯦ ꯈꯤꯇꯪ ꯁꯦꯝꯖꯤꯜꯂꯒ ꯏꯟꯈꯠꯂꯛꯏꯕ ꯌꯨꯠꯁꯤꯡꯁꯦ ꯈꯤꯇꯪ ꯁꯦꯝꯒꯠꯄꯗ ꯑꯣꯖꯥꯒꯤ ꯃꯇꯦꯡ ꯑꯩꯈꯣꯏ ꯈꯤꯇꯪ ꯑꯣꯏꯅꯕ ꯃꯌꯥꯝꯅ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯉꯤ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩꯒꯤ ꯃꯤꯡ ꯊꯣꯛꯆꯣꯝ ꯔꯥꯀꯦꯁ ꯈꯥꯉꯕꯣꯛꯇꯒꯤ ꯅꯪ ꯀꯔꯤ ꯍꯥꯏꯅꯤꯡꯉꯦ ꯑꯩꯒꯤꯗꯤ ꯍꯧꯖꯤꯛꯀꯥꯟ ꯍꯧꯔꯛꯂꯤꯕ ꯅꯍꯥꯁꯤꯡꯁꯤ ꯑꯁꯤ ꯑꯥꯔꯃꯤ ꯔꯟꯅꯤꯡ ꯄ꯭ꯔꯥꯛꯇꯤꯁ ꯍꯥꯏꯔꯣꯛ ꯁꯦꯟꯇꯔ ꯑꯁꯤꯗ ꯂꯥꯛꯄꯤꯗꯨꯅ ꯍꯥꯏꯗꯤ ꯃꯁꯥ ꯃꯎ ꯍꯥꯏꯗꯤ ꯊꯕꯛ ꯈꯛꯇꯒꯤꯁꯨ ꯅꯠꯇꯅ ꯃꯁꯥ ꯃꯎ ꯐꯅ ꯂꯩꯅꯕ ꯇꯤꯟꯖꯪ ꯀꯥꯏꯖꯪꯗꯕꯀꯣ ꯑꯩꯈꯣꯏꯒꯤ ꯅꯤꯁꯥ ꯁꯤꯖꯤꯟꯅꯗꯅ ꯂꯩꯕ ꯃꯍꯨꯠ ꯒꯦꯝ ꯁꯥꯟꯅ ꯂꯩꯕ ꯃꯍꯨꯠꯇꯀꯣ ꯁꯤ ꯂꯥꯛꯑꯒ ꯁꯦꯟꯇꯔꯁꯤꯗ ꯃꯁꯥ ꯃꯎ ꯐꯅ ꯂꯩꯅꯕꯀꯣ ꯑꯗꯨ ꯌꯥꯝꯅꯁꯨ ꯃꯇꯦꯡ ꯈꯔ ꯇꯧꯕꯤꯌꯣ ꯍꯥꯏꯅ ꯑꯣꯖꯥ ꯁꯦꯟꯇꯔꯁꯤ ꯁꯦꯝ ꯁꯥꯅꯕꯒꯤꯗꯃꯛ ꯑꯩ ꯃꯤꯡ ꯄ꯭ꯔꯤꯇꯝ ꯆꯥꯡꯄꯥꯠꯇꯒꯤ ꯂꯩꯐꯝ ꯆꯥꯐꯝꯁꯦ ꯈꯤꯇꯪ ꯅꯥꯇꯩ ꯆꯥꯗ꯭ꯔꯦꯀꯣ ꯅꯥꯇꯩ ꯆꯥꯗ꯭ꯔꯦ ꯑꯩꯅꯁꯨ ꯇꯣꯂꯣꯞ ꯆꯥꯎꯗ꯭ꯔꯕꯅꯤꯅ ꯁꯥꯕꯁꯨ ꯉꯝꯗ꯭ꯔꯦꯕ ꯆꯥꯎꯅꯀꯣ ꯑꯗꯨꯅ ꯃꯌꯥꯝꯗꯤ ꯀꯔꯤ ꯃꯇꯦꯡ ꯅꯤꯅꯤꯡꯉꯤ ꯅꯪꯗꯤ ꯍꯥꯏꯗꯤ ꯉꯝꯖꯕ ꯈꯔ ꯇꯧꯔꯁꯨ ꯁꯦꯟꯇꯔꯁꯤꯗ ꯁꯦꯟꯇꯔꯁꯤꯗ ꯃꯇꯦꯡ ꯄꯥꯡꯖꯅꯤꯡꯉꯤ ꯖꯦꯝꯁ ꯈꯥꯉꯕꯣꯛꯇꯒꯤ ꯑꯣꯖꯥꯒꯤ ꯁꯤꯗꯒꯤ ꯂꯥꯛꯄꯗꯒꯤ ꯐꯖꯅ ꯏꯝꯄ꯭ꯔꯨꯞ ꯑꯣꯏꯖꯔꯦ ꯍꯥꯟꯅ ꯌꯨꯝꯗ ꯆꯦꯜꯂꯝꯕꯗꯒꯤ ꯁꯤꯗ ꯂꯥꯛꯄꯗꯒ ꯐꯖꯅ ꯆꯦꯟꯖ ꯇꯧꯕ ꯉꯝꯃꯦ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯑꯣꯖꯥꯒꯤ ꯂꯩꯐꯝ ꯆꯥꯐꯝꯁꯦ ꯅꯥꯇꯩ ꯈꯤꯇꯪ ꯆꯥꯗꯕꯅ ꯃꯌꯥꯝꯅꯁꯨ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒ ꯑꯣꯖꯥꯒꯤꯁꯤ ꯈꯤꯇꯪ ꯀꯥꯟꯅꯕ ꯆꯥꯎꯊꯣꯛꯅꯕ ꯈꯤꯇꯪ ꯃꯇꯦꯡ ꯇꯧꯕꯤꯌꯣꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯑꯩꯒꯤ ꯃꯤꯡ ꯕꯣꯔꯤꯁ ꯂꯝꯁꯥꯡꯗꯒꯤ ꯑꯩꯈꯣꯏ ꯑꯣꯖꯥꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯈꯤꯇꯪ ꯈꯨꯗꯣꯡ ꯆꯥꯗꯕ ꯂꯩꯗꯣ ꯃꯌꯥꯝꯅ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨꯅ ꯍꯥꯏꯖꯩ ꯑꯩ ꯃꯤꯡ ꯅꯤꯕꯥꯁ ꯂꯥꯡꯃꯩꯗꯣꯡꯗꯩ ꯑꯩ ꯍꯥꯟꯅ ꯆꯦꯟꯕ ꯐꯖꯅ ꯉꯝꯃꯝꯗꯕꯗꯣ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯉꯝꯃꯦ ꯑꯣꯖꯥꯒꯤ ꯂꯩꯐꯝ ꯆꯥꯐꯝꯁꯦ ꯈꯔ ꯆꯤꯜꯂꯦ ꯑꯗꯨꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯇꯦꯡ ꯈꯔ ꯇꯧꯕꯤꯌꯨ ꯑꯩꯒꯤ ꯃꯤꯡ ꯑꯩ ꯃꯤꯡ ꯃꯅꯣꯖ ꯀꯨꯃꯥꯔ ꯀꯛꯆꯤꯡ ꯈꯨꯅꯧꯗꯒꯤ ꯈꯨꯅꯧꯗꯒꯤꯀꯣ ꯀꯃꯥꯏꯅ ꯇꯧꯋꯤ ꯁꯦꯟꯇꯔꯁꯤꯗꯤ ꯅꯪ ꯀꯥꯟꯅꯕ꯭ꯔꯣ ꯁꯤ ꯂꯥꯛꯄꯗ ꯂꯤꯃꯦꯟ ꯌꯥꯡꯈꯠꯄ꯭ꯔꯣ ꯁꯥꯔ ꯌꯥꯡꯈꯠꯂꯦ ꯁꯥꯔ ꯌꯥꯡꯈꯠꯂꯦ ꯂꯩꯐꯝ ꯆꯥꯐꯝꯗꯤ ꯈꯤꯇꯪ ꯆꯤꯜꯂꯦꯀꯣ ꯅꯣꯏꯅꯁꯨ ꯋꯥꯔꯧꯔꯝꯕ ꯌꯥꯏ ꯑꯩꯅꯁꯨ ꯁꯦꯝꯕ ꯉꯝꯗꯦꯀꯣ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯌꯥꯎꯔꯗꯤ ꯉꯝꯗꯧ ꯉꯝꯃꯣꯏꯗ꯭ꯔꯣ ꯉꯝꯅꯤ ꯁꯥꯔ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏ ꯏꯟꯈꯠꯂꯛꯏꯕ ꯌꯨꯠꯁꯤꯡꯒꯤ ꯐꯅꯕ ꯍꯣꯠꯅꯕꯗ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒꯗꯤ ꯐꯗ꯭ꯔꯣ ꯐꯔꯣꯏꯗ꯭ꯔꯣ ꯁꯥꯔ ꯐꯅꯤ ꯁꯥꯔ ꯃꯌꯥꯝꯗ ꯃꯇꯦꯡ ꯅꯤꯅꯤꯡꯕ꯭ꯔꯣ ꯅꯤꯡꯗ꯭ꯔꯣ ꯅꯪꯁꯦ ꯆꯥꯅꯤꯡꯉꯤ ꯁꯥꯔ ꯑꯩꯒꯤ ꯃꯤꯡ ꯂꯥꯏꯁ꯭ꯔꯝ ꯔꯣꯍꯤꯠ ꯄꯣꯔꯁꯥꯟ ꯇꯥꯕꯤꯗꯒꯤ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯅꯪꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯂꯩꯐꯝ ꯆꯥꯐꯝꯁꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯈꯤꯇꯪ ꯃꯤꯗꯣ ꯁꯨꯝ ꯂꯦꯞꯇꯕꯤ ꯂꯥꯛꯄꯅꯤꯅ ꯈꯨꯗꯣꯡ ꯆꯥꯗꯕ ꯈꯤꯇꯪ ꯃꯥꯌꯣꯛꯅꯔꯦ ꯃꯌꯥꯝꯗꯒꯤ ꯁꯞꯄꯣꯔꯠ ꯈꯤꯇꯪ ꯇꯧꯕꯤꯔꯗꯤ ꯅꯨꯡꯉꯥꯏꯖꯅꯤ ꯍꯥꯏꯖꯔꯤ ꯑꯩꯒꯤ ꯃꯤꯡ ꯕꯤꯌꯣꯟ ꯀꯧꯔꯤ ꯀꯛꯆꯤꯡꯗꯒꯤꯅꯤ ꯑꯩꯈꯣꯏ ꯑꯣꯖꯥꯒꯤ ꯂꯩꯐꯝꯁꯦ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏ ꯌꯥꯝꯅ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯂꯩꯐꯝ ꯆꯥꯐꯝꯁꯦ ꯈꯤꯇꯪ ꯆꯤꯟꯕꯅ ꯈꯔ ꯁꯦꯐ ꯑꯣꯏꯗ꯭ꯔꯦ ꯃꯌꯥꯝꯅ ꯈꯤꯇꯪ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯞꯄꯣꯔꯠ ꯈꯔ ꯇꯧꯕ ꯑꯩꯒꯤ ꯃꯤꯡ ꯅꯥꯎꯔꯦꯝ ꯀꯤꯔꯟ ꯁꯤꯡ ꯑꯩ ꯀꯛꯆꯤꯡ ꯂꯩꯒꯦ ꯑꯣꯖꯥꯒꯤꯁꯦ ꯌꯥꯝꯕꯨꯗꯤ ꯅꯨꯡꯉꯥꯏꯌꯦ ꯑꯣꯖꯥꯅꯁꯨ ꯐꯖꯅ ꯍꯣꯠꯅꯕꯤꯌꯨ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯂꯩꯕꯅ ꯆꯤꯟꯕ ꯈꯣꯠꯄ ꯂꯩꯕꯅ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯩꯒꯤ ꯃꯤꯡ ꯃꯅꯥꯎꯕ ꯄꯨꯈꯥꯎꯗꯒꯤ ꯁꯥꯔ ꯂꯩꯕꯁꯤꯕꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯂꯩꯐꯝ ꯆꯥꯐꯝꯁꯤ ꯈꯤꯇꯪꯗꯤ ꯆꯤꯜꯂꯦ ꯑꯗꯣ ꯃꯌꯥꯝ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯂꯩꯐꯝꯁꯤ ꯆꯤꯟꯕ ꯐꯅꯕꯀꯣ ꯑꯩꯒꯤ ꯃꯤꯡ ꯁꯨꯍꯦꯕ ꯑꯩ ꯁꯣꯔꯥꯗꯒꯤ ꯁꯤꯗ ꯂꯩꯕꯁꯦ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯏꯝꯄ꯭ꯔꯨꯞꯄꯨꯗꯤ ꯑꯣꯏꯌꯦ ꯑꯗꯣ
ꯂꯩꯐꯝ ꯆꯥꯐꯝꯁꯤꯕꯨꯗꯤ ꯈꯤꯇꯪ ꯐꯔꯛ ꯇꯥꯏ ꯌꯥꯔꯒꯗꯤ ꯃꯌꯥꯝꯅ ꯃꯇꯦꯡ ꯈꯤꯇꯪ ꯄꯥꯡꯕꯤꯕ ꯑꯩꯒꯤ ꯃꯤꯡ ꯅꯣꯡꯃꯥꯏꯊꯦꯝ ꯕꯥꯁ ꯑꯩ ꯀꯛꯆꯤꯡꯗꯩꯅꯦ ꯑꯣꯖꯥꯒꯤꯁꯦ ꯂꯩꯕꯁꯦ ꯅꯨꯡꯕꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯪꯊꯣꯛꯁꯨ ꯑꯣꯏꯔꯦꯀꯣ ꯂꯝꯖꯦꯟꯗ ꯑꯣꯏꯕ ꯑꯣꯏꯗꯕ꯭ꯔꯥ ꯑꯣꯏꯁꯦ ꯑꯣꯖꯥ ꯑꯗꯨ ꯃꯌꯥꯝꯅ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩꯐꯝ ꯆꯥꯐꯝꯁꯦ ꯈꯔ ꯄꯤꯛꯄꯅꯤꯅ ꯂꯩꯐꯝꯒꯤ ꯃꯇꯥꯡꯁꯦ ꯈꯔ ꯆꯤꯜꯂꯦ ꯍꯥꯏꯇꯥꯔꯦ ꯆꯥꯎꯅꯕ ꯃꯌꯥꯝꯅ ꯈꯤꯇꯪ ꯃꯌꯥꯝꯅ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯔꯗꯤ ꯂꯩꯐꯝ ꯆꯥꯐꯝꯁꯦ ꯈꯔ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯅꯤꯡꯉꯤ ꯑꯩꯒꯤ ꯃꯤꯡ ꯖꯀꯤꯔ ꯁꯣꯔꯥꯗꯒꯤ ꯑꯣꯖꯥ ꯁꯤꯗ ꯂꯥꯛꯄꯁꯦ ꯑꯣꯖꯥꯒꯤ ꯃꯇꯨꯡꯗ ꯑꯣꯖꯥꯒꯤ ꯃꯈꯥꯗ ꯁꯥꯟꯅꯔꯛꯄꯁꯦ ꯍꯧꯖꯤꯛ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯐꯖꯅ ꯂꯥꯛꯑꯦ ꯑꯗꯣ ꯂꯩꯐꯝ ꯆꯥꯐꯝꯁꯦ ꯍꯧꯖꯤꯛ ꯈꯨꯗꯣꯡ ꯆꯥꯗꯕꯅ ꯃꯌꯥꯝꯅ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯌꯣ ꯅꯪ ꯅꯃꯤꯡ ꯂꯩꯐꯝꯒ ꯃꯥꯏꯕꯝ ꯂꯦꯝꯕ ꯑꯗꯨꯒ ꯂꯩꯐꯝꯗꯤ ꯂꯥꯡꯃꯩꯊꯦꯜ ꯍꯥꯟꯅ ꯑꯩꯁꯤꯗ ꯂꯥꯛꯇ꯭ꯔꯤꯀꯥꯟꯗꯗꯤ ꯍꯥꯟꯅ ꯁꯣꯜꯂꯝꯃꯦ ꯑꯗꯣ ꯁꯥꯔꯒꯤꯁꯤꯗ ꯂꯥꯛꯄꯗ ꯏꯝꯄ꯭ꯔꯨꯚ ꯐꯅꯌꯥꯝ ꯂꯥꯛꯑꯦ ꯑꯗꯨꯕꯨ ꯂꯩꯐꯝ ꯆꯥꯐꯝꯁꯦ ꯅꯨꯡꯉꯥꯏꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗꯒꯤꯁꯨ ꯈꯤꯇꯪ ꯃꯇꯦꯡ ꯈꯤꯇꯪ ꯄꯥꯡꯉꯦ ꯑꯩꯒꯤ ꯃꯤꯡ ꯑꯁꯤꯁ ꯁꯅꯁꯝ ꯅꯣꯡꯒꯣꯏꯗꯒꯤ ꯁꯤꯗ ꯂꯩꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯂꯩꯐꯝ ꯆꯥꯐꯝꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏ ꯆꯤꯟꯕ ꯈꯣꯠꯄ ꯃꯔꯝ ꯂꯩꯕꯅ ꯃꯌꯥꯝꯗꯒꯤ ꯁꯞꯄꯣꯔꯠ ꯈꯤꯇꯪ ꯂꯧꯖꯅꯤꯡꯕ ꯑꯗꯨ ꯃꯇꯦꯡ ꯈꯔ ꯄꯥꯝꯕꯀꯣ ꯃꯇꯦꯡ ꯈꯔ ꯄꯥꯝꯕ ꯂꯩꯐꯝꯁꯤ ꯁꯦꯝꯗꯣꯛꯄꯗꯒꯤꯀꯣ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯄꯒꯤꯀꯣ ꯆꯤꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯃꯤꯡ ꯀꯥꯏꯀꯣ ꯊꯣꯡꯐꯝ ꯑꯩ ꯍꯧꯔꯕꯤꯗꯩꯅꯦ ꯑꯣꯖꯥꯒꯤꯗ ꯂꯩꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯁꯥ ꯏꯝꯄ꯭ꯔꯨꯚ ꯌꯥꯝ ꯂꯩ ꯑꯗꯣ ꯂꯩꯐꯝ ꯆꯥꯐꯝꯁꯦ ꯈꯔ ꯆꯤꯜꯂꯦ ꯃꯌꯥꯝ ꯌꯥꯝꯃꯟꯕꯅꯤꯅ ꯃꯌꯥꯝꯗꯒꯤ ꯃꯇꯦꯡ ꯈꯔ ꯅꯤꯖꯔꯤ ꯑꯩꯒꯤ ꯃꯤꯡ ꯁꯔꯖꯨꯀꯥꯟꯇ ꯁꯔꯃ ꯂꯥꯡꯃꯩꯗꯣꯡꯗꯒꯤ ꯑꯣꯖꯥꯒꯤ ꯁꯤꯗ ꯂꯩꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯗꯤ ꯌꯨꯝꯗ ꯂꯩꯔꯤꯉꯩꯗꯗꯤ ꯆꯦꯟꯕꯁꯦ ꯉꯝꯃꯝꯗꯕꯅꯤ ꯁꯤꯗ ꯂꯩꯕꯗꯒꯤ ꯏꯝꯄ꯭ꯔꯨꯚ ꯐꯖꯅ ꯂꯥꯛꯄ ꯉꯝꯃꯤ ꯂꯩꯐꯝꯒꯤꯁꯦ ꯃꯤꯁꯦ ꯃꯌꯥꯝ ꯂꯥꯛꯄꯅ ꯆꯤꯜꯂꯦꯕ ꯈꯔ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯉꯝꯕ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤ ꯂꯩꯐꯝꯁꯤ ꯁꯦꯝꯅꯕꯒꯤ ꯍꯣꯏ ꯑꯩꯒꯤ ꯃꯤꯡ ꯇꯦꯛꯆꯝ ꯃꯣꯍꯟꯗꯥꯁ ꯈꯣꯡꯖꯣꯝ ꯇꯦꯛꯆꯝꯗꯒꯤ ꯁꯤꯗ ꯂꯩꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯂꯩꯐꯝ ꯆꯥꯐꯝꯁꯦ ꯈꯤꯇꯪ ꯆꯤꯜꯂꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯈꯤꯇꯪ ꯇꯧꯕꯤꯌꯣ ꯍꯥꯏꯖꯔꯤ ꯃꯌꯥꯝꯅ ꯑꯉꯝꯕ ꯑꯉꯝꯕ ꯅꯨꯄꯥ ꯑꯃꯇ ꯑꯣꯏꯔꯁꯨ ꯅꯨꯄꯥ ꯑꯃꯇ ꯑꯣꯏꯔꯁꯨ ꯑꯩꯒꯤ ꯃꯤꯡ ꯑꯃꯝ ꯄ꯭ꯔꯦꯝ ꯂꯩꯐꯝ ꯅꯋꯪꯃꯨꯗꯒꯤ ꯑꯣꯖꯥꯁꯤ ꯂꯩꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯂꯩꯐꯝꯁꯤ ꯈꯔꯗꯤ ꯆꯤꯜꯂꯦ ꯃꯌꯥꯝꯗꯒꯤ ꯃꯇꯦꯡ ꯈꯔꯗꯤ ꯄꯥꯡꯍꯟꯅꯤꯡꯉꯤ ꯑꯩꯒꯤ ꯃꯤꯡ ꯑꯟꯊꯣꯏꯕ ꯂꯩꯐꯝꯅ ꯖꯤꯔꯤꯕꯥꯝꯗꯒꯤ ꯂꯩꯐꯝ ꯆꯥꯐꯝꯗ ꯈꯤꯇꯪ ꯆꯤꯟꯕ ꯑꯣꯏꯔꯒ ꯃꯌꯥꯝꯅ ꯑꯉꯝꯕ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯩ ꯃꯤꯡ ꯑꯖꯤꯠ ꯈꯪꯍꯦꯝꯕꯝ ꯀꯨꯝꯕꯤꯗꯒꯤ ꯍꯧꯖꯤꯛ ꯂꯩꯐꯝꯁꯦ ꯈꯤꯇꯪ ꯆꯤꯜꯂꯦ ꯃꯌꯥꯝ ꯂꯦꯞ ꯂꯩꯇꯅ ꯂꯥꯛꯄꯅꯤꯅꯀꯣ ꯑꯗꯨꯅ ꯃꯌꯥꯝꯗꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯈꯔ ꯈꯤꯇꯪ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ ꯑꯩꯒꯤ ꯃꯤꯡ ꯄ꯭ꯔꯤꯌꯕꯔꯇ ꯃꯇꯨꯡ ꯏꯅꯦꯗꯒꯤ ꯃꯌꯥꯝꯗꯒꯤ ꯃꯇꯦꯡ ꯈꯔꯇ ꯄꯥꯡꯍꯟꯅꯤꯡꯉꯤ ꯍꯥꯏꯗꯤ ꯂꯩꯐꯝꯁꯦ ꯆꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯣꯖꯥꯒꯤꯁꯤꯗ ꯂꯩꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯄ꯭ꯔꯦꯛꯇꯤꯁ ꯌꯥꯝꯅ ꯀꯜꯂꯦ ꯍꯥꯏꯇꯥꯔꯦ ꯍꯣꯠꯅꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯅ ꯃꯌꯥꯝꯗꯒꯤ ꯃꯇꯦꯡ ꯈꯤꯇꯪ ꯄꯥꯝꯃꯦ ꯍꯥꯏꯇꯥꯔꯦ ꯅꯪ ꯅꯃꯤꯡ ꯂꯩꯐꯝ ꯈꯔ ꯀꯟꯅ ꯍꯥꯏꯕꯤꯌꯨ ꯑꯩ ꯃꯤꯡ ꯀꯋꯥꯔꯂꯣꯡ ꯑꯩ ꯂꯩꯐꯝꯅ ꯀꯣꯏꯖꯝꯗ आर्मी रनिंग प्रैक्टिस सेंटर है सेंटर मतंग तौनीबा पुलिस चाव चावसिंग सेंटर सपोर्ट तौनीब लेरगदी सपोर्ट तौसीन बिरो मैम।